BJP na lusing basung sinaba sarkar asigi Chief Minister oiriba Nongthonbam Birenbu Chief Minister phamdagi lawthokani haibagi wafam yam kanna ngangneringai serak asida center na Chief Minister N Biren hanadagi henna section na ngak senabagi thaurang loikhre Masigidamakta hana Chief Minister ngak sheliba Manipur Police ki VIP Protection Group VPG lawthoklaga Central Industrial Security Force CISF SSG na section na ngak shelangadori Masigidamakta CISF SSG gi Deputy Commandant ani July kunda Manipur da lakadori hariba Deputy Commandant ani na Manipur da lakpada laifam chapam Chingmeirong da lairiba Classic Grande da sinabagi damak Manipur Sarkar gi Joint Secretary Home oina thaupuriba Rehanuddin Chowdhury na General Administrative Department gi Under Secretary da ngarang aiba seron ama piduna khangankre Chief Minister N Birenbu CISF SSG na section na ngak shelgadoriba sigidamakta yengsinna balakadoriba Deputy Commandant adudi Thachung Hanga amadi Pawan Kumar ni Deputy Commandant Thachung Hanga na July kunda Classic Grande da lairaga mathang numitagi hauna Chief Minister ki Official Residential Complex da lairaga yengsinbagi thabak chathagani aduga Deputy Commandant Pawan Kumar na July kundagi kunmari phawba Hotel Classic Grande da laiduna Chief Minister N Birenda CISF SSG bagi thabak paikhanabagi mari leinaba yengsinbagi thabak chathagani Deputy Commandant anina yengsinbagi thabak chatharaba matungda July kundagi Chief Minister N Birenbu CISF SSG na ngaksenbagi thabak paikhatpa horagani hairi panbe yabadi numit kharani gi mamangda CISF SSG gi inspector amana lusingba mioi tarana sabati mama laklaga Chief Minister gi official cum residence ta nauna ngaksenbagi thabak tawgadariba CISF SSG gi personnel singi laifam Santri post hangadaba mafam sing loinana section thawangi thabak paikhat ke doriba sing adu chathaba laikhrabani Nakalamoromda Paumi Singha Thazaba Yaba Famdagi Pangba Paugi Matunginari Hojik Paugi oina di Chief Minister N Biren Minister Famdagi Sindopagi Wafam Laite BJP na lusingba sungsinaba sarkar asigi sahi mangagi tamasi phawba N Biren bu Chief Minister oina lengdana thamduna party gi mapangan kankhanaba honagadori Masigidamakta hojikti hauna Chief Minister N Biren bu CISF SSG na ngaksenbagi thabak asi paikhalhalakpani Center na Chief Minister N Biren bu ahenba security piduna ngaksenbagi thabak chatharliba asina mahakpu center gi lusingba singna achet pathajaba thami Chief Minister phamdagi suksin sindoloi haibadu taklabani hairi aduga atopa pawmana COVID-19 ya awaba mayok neringeida shakti paina na bohona bada leiba kangkhong chaina bohona ba khudakta lepiu Hojik mangda taduna leiriba leibak miyamgi awaba sing asi kokna na bohona bagi mahutta shakti paina na bohona bada leiba kangkhong chaina bohona riba sing COVID-19 gi saitheng phangduna awaba mayok neriba leibak miyamgi yenglaga khudakta lepkadabani tha mari manga kaithel phamba leptuna leiriba kaithel mari gi potpham phambi ima email singda sarkar na mateng pangbiu haina Khwairamban nupi kaithel sinpham amadi saktam kanba loop amadi Khwairamban kaithel semgat sagat loop anigi president singna sahi tawduna press ta thadorok pa serol amana hairi serol asina hai laibak ki lusingba singna nupi angangi thawongum chatharak pasi kainingai ni lamdam asida lepa leitan sathaduna laklaba draki wathok ta senariba kudingmak maral gi matungina matik chaba sairak pigadabani laibak ki luraba tanjada narol da changsilakliba mitop sing kanana yengsili Asiguma laibak miyamgi damakta maruoiba tawgadaba thabaksing tawbagi mahutta masa masagi khanduna laibak irang thoknaba thawrangsing chatharaklabadi nakhoi gi mathakta laibak miyamna chaubi irang horakani haibasi kauroidabani hairi COVID-19 laisat thengnana bahonabada front line da thabak tawriba health department amadi security personnel singda laisat asi sandorkliba loinana community spread tawrakpa yabagi phibamda lakliba mahiroi sing lairik tamba phangaktraba Thabak Shubham Laitaduna Saningai Laitabagi Awaba Mayok Neringai Karamba Matamda Laisat Asi Loshingani Kangmangamdraba Suklurba Tanja Asida Miyam Bungakpi Senbiba Amadi Awa Anatarba Miyoi Sing Damateng Pangani Khanna Thagakiba Kendra Humpugi Miyoi Sing Kadai the Sakrabage Hairi Amaromda Thamari Manga Kaithen Tingjin Kibana Maram Oiduna Kaithen Pambi Ima Sing Yamna Sauna Awaba Mayok Naduna Leire Maduna Sarkar Ki Maike Dagi Pangbi Abamateng Athuma Tamda Pangbiu Hairi COVID-19 Maram Oiduna Khwairamban Ima Kaithen Tingjilakpa Thamari Pharaklai Kaithen sing asida phamduna nongmagi apikpa senpham kaya taanduna imung manung puramba phisalonsa tauba nga amadi mana masing pukhalaktuna kaithen sing asida yolamba punamak thingjin khiduna mioi lising kaya awaba mayoknari hairi arobada popular news ri da gi video bu yembir bu khuding makpu thakche